Nungaite khabiganu leibak dam sawi aduga achumba afaba haibase politics habisi politics ni kana gumamana amada lepiyai amada lepiyai I should way of life amanewa adu politics habisi yawdasu yadaba pot amani tomi thabo khudimo singadu afaba ngakani haina khudojage mai tokai wakalona amu oiraga Miyoi bagi kudung tiba, lainan wa yung pao maina sakpa haibase. Sathina Nungaite. Aduna hayeng yung kay sarko matang. Yang mo tuba mo to bilang mo ba. Sathana mama nga do yang na. Nungaite. Haukiba Mars Mariki Numidang da Wangzing Tenta constituency ki manung chanba Tenta Khongbal da thokiba yung mai chakpai thodok amana maram oiraga lanchen nadun awafam da leiriba Naurem Tomal Naurem Bilan amadi Rakesh Naurem gi imung manung da ngasi Indian Red Cross Society Manipur State Branch ki chairman Dr. Y Mohena Luchingba tim amana khudaki oiba Tengbang Singpi dun imung asigi awabada saru yakri Tengbang Khongset adu da Indian Red Cross Society Manipur State Branch ki secretary RK Nimai Imphal East District Chairman Narendra Ningomba amadi Premjit Nauribam na chingba maru aiba member kayana sarugyaki Khongset aduga mari lenena Narendra Ningomba na hai thodok asi khwaidagi thamoi sokpa amadi thoganingdaba thodok amani yummai tharamliba miyoi sing adu isorna soidana cherak pirakani Nungaite khabiganu leibak dam sawi aduga achumba afaba haibase politics habisi politics ni kana gumamana amada lepiyai amada lepiyai I should way of life amanewa adu politics habisi yawdasu yadaba pot amani tomi thabo khudimo singadu afaba ngakani haina khudojage mai tokai wakalona amu oiraga miyoi bagi kudung tiba lainan wa yung pao maina sakpa haibase Sathina Nungaite. Aduna hayeng yung kay sarko matang. Yang mo tuba mo to bilang mo ba. Sathana mama nga do yang na. Society ki maike digi healthcare materials sing kanghal kitchen items sing amadi atay nomda sangraba yadraba polam kaya tengbang lam ki hari Singhat Assembly constituency ki micham miyam da Zomi Revolutionary Army ZRA ni hingsa ki thabok chathaki badu akan mamong da condemn tawi haina ko ki People's Alliance KPA na phongdorakli KPA na thadropa cherol amagi matung inna handak Singhat Assembly constituency da pangthokiba Mikhal adu da suspension of operation ta leriba ZRA na tongan pa hingsa ki thodok sing thokanduna miyangi punsida aki akhang nang haliba si yamna laibak jibani organization asina KPA gi miyoi singda atamna na attack chatharakpa asi ningba kainingai ni Hiram asida police na tumina yengduna leriba si yaningde asiguma thodok asi makhatana thokandana ba mari lena ba singna honabiu election commission of India na so hiram asigi matang da kumna thigat piu loinana lengak asina ZRA gi leaders singi matakta akan be action lokhat piu marak seda KPA na party asigi supporters singi damak madapum na makta lepdi haina cherol asina makhatari